खुरुमजरी इमेज पाउदम मियंग ताबिरिबा ख्वाई पुनमकु अहानबदा खेत्रिमे मोनिंदोना तराम ओक्सरे ngasiगी maruiba pau rims ta phamung taramanga leiba intensive care unit am hangdokre hayeng march nipan international women's day na lakpada yaipa paujal pinarakli lanana kakchingi mapung phaba history ama thamnamagi pandamda seminar on kakching pangthokre Hauzik ngasigi mapung oiba pau amuk lobirasi Rims Hospital da phamung taramanga leiba intensive care unit amanga si hospital asigi director Professor Ahanthem Santana hangdokre unit asida anaba sina sinana gadaba phamung sing remote control na salaibai matakta anaba singna x-ray loba mathau tarak matamda atopa pham da chatrabasu patient adugi phamung da adumak lerega portable x-ray machine amagi matengna x-ray film oiba yabai khudung chaba supiri surgical intensive care unit hangdok pathorum asiga mari lenana director Santana Makata na phongdok kibada Manipur gi miyamna ana layengi lamda thenari ba awaba sing asidagi intensive care unit su awat pa amani asigumba ICU unit ama hangdok pa si Manipur miyam gi onadi hena kanwa piragani loinana trauma department ICU bed kuntaruk leragani medical department cardiology department su athu matamda sabalosinduna ICU thamnu honari hairiba sing asing matakta atopa department sing yauna Rims Hospital da ICU khakta gi oiba phamu chamarom lergani haiki surgical intensive care unit hangdokpagi thorom aduda hospital asigi medical superintendent Professor Dr. A Arun Kumar yauna hospital asigi sangnai Dr. Kayasu saruyaki Hauzik Rims ki isolation ward leriba patient asi COVID-19 confirm tawdri sample thakre miyamna social media da lana sandok pigan hainasu appeal tawki Manipuri Governor Dr. Nazma A Heptulana International Women's Day na lakpaga iroinana state asigi amadi leipak asigi nipi singda yaipa paujel pirakli maki paujel da governor hai United Nations na English matmapan humdra mangada lauthok khibadagi March ki tang ni panasibu International Women's Day haina palan tawduna lakli United Nations ki message da equality development amadi peace ki paujel piri leipak sida chokot thorang thabak kaya packet labasu ekoina hiram khudimakta mapung phana equality purpangamdri nupa nupi thong manana leinaba amadi nupi singda hingsa gi thabak chathaba singi mathakta lantheng naduna lakli aikoi punna nupi singda chathaba crime sing thingduna santi leina chawkhotpa samaj ama oinaba honarasi hainasu governor na phongdoki and development. Yes, women have developed in our country and world over very well. Equality, to some extent there is equality, but there are still women who are not equal. They are still struggling for their positions. And peace, what's the meaning of peace? It's not just world peace. It is the peace in the house of a woman, in the life of a woman. And then today we are concerned with the violence against women. Now we have to fight against this violence against women because every day we read in the newspapers. International Women's Day lisingani kun lakpada lamdam asigi nupi singda Social Welfare Minister Nemcha Kibiana yaipa paujel pirakli handak sahi gi oina I am Generation Equality Realizing Women's Right haiba theme da International Women's Day asi palan tawgani numida sina nupi singi damak harau tayama phongdokpaga loina nupi singna phanglakpa achievement sing miyam da khangan ba gender equity amadi equality laina ba nupi singbu pukhat pisi nupit asida nupi sing manglom da changjinna ba khongthang thangminaduna state asigi amadi nation pumbagi nupi sing amaga thauna piminarasi haina minister Nemcha na thadurpa cherol amana phongdorakni Korkom gi publicity committee gi media coordinator M Saghena thadurpa cherol da March 9 da pangtok kadoriba
International Women's Day nupi oibigi punamaki mafamda yaifa paujel pirakli paujel asina malemgi nupi gi numit International Women's Day March nipana lakpada nupi sina malemgi puari da loduna lakliba nat khunai senmit lon amasung leksem lon da lodiba thaudang bu korkomna ikai khumnaba utpaga loina iramdam gi nupi oibi punamaki mafamda yaifa paujel pirakli hadak sahi gi nupi gi numit ki theme di I am Generation Equality Realizing Women's Right haibasini nupi sina nupagumna senmitlon amasung leisem lon gi hak phangnaba hotnabada yumpham oiduna haurakhiba ihau adumak nupi gi numit hausigi haurak phamni English sing matamapan sumna ahumda United States da sinsangda tabak subi nupi singi sel thumgi pibam yamna patra leiramba amasung sinsangda awat anai kayagi sething nanglabi nupi singna hingbagi amasung sel thumgi phibam phagatnaba nupi singi marakta khomjen tasin bahurakhib aduna nupi gi numit ki puari I bahurakhibani nupi sing su bot pibag hak lehelu hainan tawkiba sinaibi nupi singna women trade union linkatuna ihok chatakiba aduna nupi gi ihogi puari yamna maru eba tangkak oikibani English gi matapan sumna nipan gi February gi aroiba nomaijingda United States ki socialist nupi singna bot thada bagi hak phangnaba amasung atei leisem lon amadi senmit lon gi hak phangnaba achouba demonstration pangthoktuna ahanba nupi gi numit ki pangthoknabagi lambi yat pahukhi English ma chamapan summa pandadi firol tuba lon bagi thabak tobi nupi sina general strike tawki aduga English ma chamapan taradadi socialist amasung feminist sina US sin thungna nupi gi numit sin thungna nupi numit pangthokhi aduga English ma chamapan taradadi socialist amasung feminist sina US sin thungna nupi gi numit pangthokhi nupi singi ani suba malemgi achouba mifam ama Copenhagen da pangthokhi nupi bot pi bagi hak phanganabagi malemgi thakta eu sangsin naba warep nakhi warep adu tongan ba leipak tara tare tagi lakpat nupi cham henbana sar yakhiba achouba mifam aduna ayaba piki hanasu cherol aduna makha tarakni Kakching da leiriba Korirol gi lup mari Sahitya Seva Samiti Kakching Macha Chanu Kakching Writers Association Kakching amasung Historical Society Kakching na kusamnaduna Kakching gi mapung phaba history ama thamlamnaba pandamda seminar on Kakching haina mingthonba seminar ama ngasi Library and Information Center Kakching gi auditorium da pangthokre seminar aduda saknairaba historian Indramani Nauraibamna moderator oiduna saknairaba scholar Marina Kakching tongan ba hiram singda wa ngangki Khetri Birana Kakching da Salal amadi achoba thodo wathok sing haiba hiramda Dr. Nomaithem Pramodini lecturer Kakching Higher Secondary School columnist Huelan Pauna Kakching gi haurak lon amasung ibudo khamlang bagamari leinaba machak sing haiba hiramda KSH Brajamohan thabaktagi potharba principal na Kakching Lois haiba hiramda aduga N Chandramani thabaktagi potharaba oja asina khamlang ba nongum lon taibang kumai amadi santupa haiba hiram asida seminar gi che pathokhi seminar gi che pathokpa loirba tungda pathokhi ba cherol sing aduga mari leinaba wahang sing hangba amasung che pathokhi ba singna paukum pibagi tharum amasu pangthokhi amadi khwaidigi phajaba wahang hanglakhiba mioi ahum khangatuna achamakudol potsu piki Jati pula una honeri basi science na anau anau pot puthupine puthuli pot aduna amuk aikoi thijille hairaga aikoi gi leirami ba hiram khudimak basi achumbada pukhalak pagi adum leba matam maduni hairiba matam asidani Kakching gi lamda masida aikoi kuma boina leijar pa haiba tare Sahitya Seva Samiti Kakching Writer Association Kakching Macha Chanu Kakching amadi History Society Kakching na Kakching gi oiba aikoi chakchaba puari amagi tamdabagi adum labu impam adu tongdaba yati haidana Kakching district ki Kakching Wabgai Hyanglam amasung Sugnu Assembly constituency gi manungda leiba National Social Assistance Program NSAP gi makhada Annapurna card paiba singi cheng yanthokre ngasi Kakching district ki Kakching Trail Wangma da leiba Kakching Municipal Council Complex da leiba District Social Welfare Office ta pangthokpa cheng yanthokpi thorum aduda
Valentina Arambam IAS DC Kaksinna Athoy Mithung Naurem Sanjit Kumar Chairperson Kaksin Municipal Council na Thormapu amasung A Kamesor District Social Welfare Officer Kaksinna Akhana Mithung oina saru yaki Athoy Mithung oikiba Valentina Arambam IAS DC Kaksinna High Ministry of Rural Development Government of Indiana Kakching district ki oina Annapurna gi card pairaba mioi chamni maiphu manga lei makoi damak tha taruki oina cheng asi yenthoknaba DSWO Kakching na cheng kilogram yankai chanba khau bag chani ni phu product ni yenba hobani beneficiary khuding maki magi phangpham thopa cheng jang suna phangani makha tarak padasu phangnaba honagani haiki beneficiary loan magta cover tawbani na thajai aduga watna kilo weight watna dum loan mag pini na thajai sigumba scheme se dum handaki chahi gi oina di ahanba allotment ahanbani adu future da su adum continuously sigi scheme se dum sustain tawraga dum angthokani na khoina adu thajaba thamjai Thorum Gamari Lena DSWO Kakching A Kamesor High Kanagumba Mui Sina Social Welfare Loisangi Makada Piba All as Pension Su Pangba Aduga Annapurna Card Su Paiduna Cheng Loba Kaya Yawa Tenare Masigumba Si Tobiganu Cheng Kak Lobigi Hybra Natraga All as Pension Kak Lobigi Hybra Amakak Lobiu Animak Pangba Yawibasing Ama Surrender Tobiu Hanasu Pongdoki Operation Sadbhavana Project 2019-2020 की मखादा 26 Assam Rifles Yaripok Post Ahum Suba Army Dog Unit Amadi All Tulhill United Clubs Organization Atuko Yaripok Tulhill Anina Kusam Naraga Sinduna Ngasi Yaripok Tulhill Mayai Playground Nomagi Oiba Free Veterinary Camp Amadi Medical Health Checkup Amapangto Kray Camp Aduda Sasan Singh da Nava Laina Singh Natuk Naba Hida Kaptoki Loinana Lamdam adugi mioi kayada ana lai khudong chaba su piki ngasi camp aduda san hui hameng na singba sa cham yang khairom hida kapthoki amadi mioi chahum lomda laing bagi khudong chaba phangan khibaga loina mathau taba hida langthak singsu lemna piki camp adugi saru amo aina coronavirus ki matang da su akhang ahi singna awareness piki thorum aduda tulhel gram panchayat ki pradhan Mohammad Khalik 26 Assam Rifles Yaripok Post की मेजर ओइनाम सूरज सिंह अमदी अटुको की प्रेसिडेंट सहित नयाजुद्दीन सौगिया की डिपार्टमेंट ऑफ रिलीफ एंड डिजास्टर मैनेजमेंट गवर्नमेंट ऑफ मणिपुर ना स्पॉन्सरशिप मखादा निंगोल क्लब हाइरोक न सिंधुना निंगोल क्लब हाइरोक की टेम्पररी ऑफिस ता नमिनिनी चुपना चथगदबा डिजास्टर मैनेजमेंट ट्रेनिंग प्रोग्राम अमंगसी हौदोक्रे ngasi hौदोकपगी थोरमदा अक्रम अचौबा सब टीम ऑफिसर SDRF na atho mitung Sophia Khundongbam Secretary General Ningol Club Hairok na Thormapu amadi Wycombe Ibol National Youth Award na akhana mitung len oina sarugya ki Thorom aduda SDRF ki team na fire safety first aid CSSR improvise amadi flood rescue haiba topic sing da takpi tambi ki Manipur State Legal Services Authority Imphal sponsored Tauraga District Legal Services Authority Thawal Legal Aid Clinic Samram na Phundrai Awang Lekai Youth Club ka khusam narga Sinduna Nomagi Oiba Legal Awareness ki thorum amangasi Thawal District ki Phundrai Awang Lekai da leiba Phundrai High School la pangtokre Awareness Program aduda District Family Court Thawal gi Judge Salam Imocha amadi Kongjom Police Station ki OCM Jumjau Singana atho mitung sing oina saruya ki lekai adom gi nupa nupi mahiru sing amadi club ki mihut kayasu saruya ke bad awareness program aduda advocate Muhammad Zakir Hussain right to education aduga legal aid clinic samaram gi panel lawyer advocate M Swamina domestic violence and legal aid clinic haiba hiram singh da resource person sing oina wangang ke loina saru yariba singna hanglakpa wang singi paukum singchu ngasi expert singna piki leipak asigi citizen punmakna india gi chanariba law sing asi kari karino haiba khangdaba yadraba ama oire adugi sumatakta miyamda kari karamba law gi oiba kanaba sing lemna phangalibagi haiba adu khanganabagi pandamda legal awareness ki program asi lepa leitana mafam kayada pangthuk lakpani hairi
मालेम की लेबा कयादा संदोरक्तुना मिसी मिना कया थोहनलक्लिबा साथीरेबा कोरोना वायरस असी मणिपुर संदोरक्तनबा गवर्नमेंट अमदी मरी लेना डिपार्टमेंट सिंह तेनोपल डिस्ट्रिक्ट की मनुंग चनल लेबा इंडो म्यांमार बॉर्डर सिंह खुदक थिंगबिनबा टी साइबोय हाउकी प्रेसिडेंट मोरे कंज्यूमर क्लब न तेनोपल प्रजा की महूत सिंधुना अपील तरकली वाफम असी ngasi mahaki mayumda pangthopa paumi singa unaba amada mahakna pongdokhebani mahakna makha taraduna corona virus asi sandopham oireba china ga hek thangnaba leipakti myanmar oiri aduga myanmar border ga thangnana leibana more manipuni maramaduna virus asi khudakta sandorakpa yabagi miyamna akiba leiriba asi yenglaga hairiba indo myanmar border asi khudakta thingbiu haina pongdokhi hojik se hoi mayam खरा चेक्सिन्ना यारगतादी गवर्नमेंट ना अथुबदा इमीडिएट इफेक्ट दा बॉर्डर से टेनोपल डिस्ट्रिक्ट ना कोलिबा बॉर्डर से अथुबदा इमीडिएट इफेक्ट दा सील तौबी नंगाई से अखोई कन्ना मोरे कंज्यूमर क्लब एज ए प्रेसिडेंट ओइना प्रजागी मयामगी ऑन बिहाफ दा इन अपील तौनिंगी कोऑर्डिनेटिंग बॉडी खुरागी मचिन चटपा मोइरांगथेम लोयाना हाइख्रे याउसंग कुमई असिदा अमगा थेंगनबदा लौनबा लैना ओइबना कोरोना वायरस तगी नाथोकनबा सेक्शन थौरांग लोखटमिनसि वाफम असि ngasi नोटिल बॉडी असि ऑफिस खुराई लमलोंग थोंग मनाक्ता पाउमिसिंग उनबदा मान पुंदोकेबनी मान मखा तारदुना याउसंग कुमई ग मरी लेना माइक्रोफोन सिनबदा मियोय अमदी हेना पाइररोइसि यारी मखै हक्सांग थेनबा मखलगी मसानासिंग यहलोइसि सही नौरिबा अंगांग अमदी सही हुमद्रागी मथक्ता लेबा यहोंदबा अमदी लोक लाइहोंग तौरबदी इसाना खंगना यावदबा थाबल सिलिबसिना थाबल चोंगफमसिंगदा इसिंग मरांग कायना थंबिबा थाबल चोंगबसिना ग्लोब उपिबा मियोय अमा पाइरुरगा अमा पाइरिगिदा खुद हामदोपियु वारी सानबदा माइगे माइगे ओनसिनदबा मपानदगी लाप मियोसिंग थाबल चोंगबदा याहोबिगनु थाबल चोंगलिगिदा वायरस की सिम्टम फंगलबदी श्रीलांगिबसिंगदा पाव पिबियु मणिपुरदा कोरोना वायरस की सिम्टम हेक थेनबगा याउसंग स्पोर्ट्स अमदी थाबल चोंग खुदक्तगी लेपियु जेनिम्स अमसुंग एनिम्स की लैबोरेटरी सिंग अपग्रेड तौबिदुना कोरोना वायरस की टेस्ट तौबा याबा मफम सिंग ओहेनबियु हाइकी मियामदा कोगी माइक्रोफोन दा सिलाना सिंना लौथोपिबा जेनिम्स अमसुंग रिम्स दा लेरिबा लेब सिंग असे अपग्रेड तौबियु मरदि गांदा हाना लेरमिबा पोसे कोगी यामदा बाइतार यामदा मसिंग हेकलगा कोरोना वायरस की टेस्ट तौब याबा मफम सिंग ओंथोपिनबा कोई सरकार हाइजबा मणिपुर कोरोना वायरस की केस अमा हेक लाख मतमदा हाइदि अमा कंफर्म तौब हाइता नारे हाइबा अमा हेक कंफर्म तौब मतमदा कोई थाबन चोंगबा अस्पो सानाबा कुमै लीला पुनमगसे खुदक्ता लेपियु सिनि अखोना हाइजरिसि ऑल मणिपुर फुटबॉल एसोसिएशन अमदी कंगलेपाक स्टूडेंट्स एसोसिएशन अनिना पुन्ना सिंधुना थासिगी निपानदगी तराहुमदे फावबा इम्फाल की मपाल कांगजेबुंगदा पांगथोकदोरिबा 9th इंटर डिस्ट्रिक्ट कंगलेपाक फुटबॉल टूर्नामेंट 2020 दा थौबाल डिस्ट्रिक्ट की ओइना सरुक यागदोरिबा DFA थौबाल की सानरेसिंग अमदी ऑफिशियल सिंगना सेटकदबा यूनिफॉर्म सिंग यंथोक्रे डिस्ट्रिक्ट फुटबॉल एसोसिएशन थौबालना सिंधुना वांगजिंग कोदमपोंगपी स्पोर्ट्स कॉम्प्लेक्स पांगथोकखिबा सानरोय तारानिपान अमदी ऑफिशियल अहुमदा यूनिफॉर्म यंथोकपगी तौरम अदुदा DFA की प्रेसिडेंट M मनी वाइस प्रेसिडेंट K माइकल अमदी DFA की ऑफिशियल कया सरुक याखी टीम मैनेजर M तोंबी मचाना यूनिफॉर्म सिंह सिबु स्पॉन्सर तौबिरखिबा लेसना ड्रिंकिंग वाटर की प्रोप्राइटर थांगजम लेसंगबु सानारी सिंह अमदी DFA बु पुंग थवर पीबगिदमक अपेनबा वफम सिंह फोंगदोखी Minister of State for Labor and Employment Independent Charge Santosh Kumar Gangwarna Chair Logdana Central Board of Trustees Employees Provident Fund की चनी कुन तरुक लक सुबा मीटिंग फमदुना लौखरब वारेप सिंह मनुंगदा इंग्लिश सिंह तरामापन कुन की ओइना EPF मेंबर सिंह की अकाउंट लेरिबा सेनफम की इंटरेस्ट चही की ओइना 4.9 ओइरगनी EPFO द असिस्टेंट सेक्शन ऑफिसर की पोस्ट चनी निफु अमदी सोशल सिक्योरिटी असिस्टेंट की लिसिंगनी चाम मरफुमापन खनबदा बोर्ड ना हराव फोंदोलली एम्प्लॉई अमना सर्विस त लेरिंगेदा सिरबदी यामद्रबदा लुपा लाख अनि मखाइदे ओम इमु अदुदा एश्योरेंस बेनिफिट ओइना पीनबा सेंट्रल बोर्ड ना रिकमेंड तौखरे हाइरी
Prime Minister Narendra Modi na lepak asigi Jan Ausadi Kendra Singhi beneficiary Singh Amadi Honor Singha video conference kutang da wahang pakum tonga kre. Prime Minister Modi na haikibda economical status ki wapam leitana medicine leibda scheme asina kanaba piga dawri. Center Singh asidadi hidak Singh adugi kethel yoliba mamaldagi chama da yankhaidagi marpudra pawba tana phangangani. Leipak asigi citizen kudimakta kwaidagi haksel pinaba government honari. Pandamasi Pangnaba Honabada Kro Tangada Maram Singh Kangnaba Kan Honari Haiki. Ta Kudingi Mui Kror Amahena Center Sing Asidagi Kanaba Pangli. Mipum Kudimakta Hakseli Kudung Taba Panganabagi Pandamda Hospital Kaya Wellness Center Kaya Nikatli Amadi College Sing the MBBS ki seat masing hangit ahli hainasu Prime Minister Modi na Fongdo Ki. Sanabagi Pau Hero I League 2019-20 gi 13 suba season gi marfumanga suba match hayeng Kumalampak Men Stadium da Trau amadi Indian Arrows ani thenaragani ngasi Kumalampak Men Stadium da match asigi mangona na pangthopa pamusinga unabada Indian Arrows gi coach Sanmugan Venkatesh na hai North East lomdagi tholakpa team sing mayok nabada araibo oide amadi tarai na lobu yade maramaduna hayengi match asi thonabagi damak sem saba loire amadi full point phangba ngamgani haibagi achet pat thajabat thamli haina phongdokhi nakalamaromda Traugi coach L Nandakumar hai haugi team asigi oina lakadoriba match khudingmak maru oire maram asina hayengi match asidagi full point launanaba attacking position sananaba thaurang tore amadi hayengi match asida Trauna full loba ngamgani haibagi thajabat thamli haina phongdokhi Haujik table telida Mohan Bagan na point kontra taru Punjab FC na point kulumdoi amadi Real Kashmir FC na point kunithoi phangduna ahanba anisuba amadi ahum subada leiri Manipur ki team Trau amadi Neroka FC na point taramapan amadi taramanga phangduna nipan suba amadi tara subada leiri Haujik aroibada maroiba paw amuhana pizari Rims ta phamung taramanga leiba intensive care unit ama hangdokrai Hayeng March Nipan International Women's Day na lakpada yaipa paujel pinaratni loinana Kakching mapung phaba history ama thamamnabi pandamda seminar on Kakching pangthokre ngasi gidamukta di image paudam pijo matang selo sunjari nyam abuka na khurumjari